ising mati man nanti ising budaya mah udah lucu. Hi ma'am, welcome back to my channel. Ado ma'am, ngasi ekoi chali se sunai chali ni. Ado ma'am, video se yang dringai da. Agi channel se subscribe to ba kawigano ma'am. Ado ma'am, ai chali se sunai na chali ni namagi practical to bagi sign thaba namado mathanda chatpa nungai te ne chali ni. Ado ma'am, ngasi ki blog se numin ini gini. Ado sunai chatpa sidi koi. Dum nama college tagi sign thara maga dum labani ne edi gari dei kumdre ba marakta thangjing jon ba leirami ba do thangjing do leibagi kumdare do tani kumdare batai marakta kayum kumdre hai tare dule hotel changba murak kumme ani rakta kumme de marakta kumdre nama so sign thara maga lae ai sidum gari manung do le kumdaraga chattu talle ba nama na chami no se talle ai dum le hore ado ma'am yengminar sidum makha tana ngasi weather se yamna ingna yamna hadi phajasu phajare hoisu nungai jayaba san ingna phajadro mafam ga se hadi se yengbada khununga yamni weather se nungsa su sade nungsu su nungthi mangli da hai sumaina weather lerega mapan thokpa khotpada wade ba ingmanina
ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯆꯪꯉꯦ ꯑꯗꯨꯏꯗꯤ ꯄꯨꯂꯥꯎ ꯆꯥꯔꯦ ꯄꯔꯥꯊꯥ ꯍꯪꯕꯅꯦꯕ ꯄꯔꯥꯊꯥ ꯂꯩꯇꯦ ꯑꯗꯨꯒꯤ ꯄꯨꯂꯥꯎ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯒꯩꯗꯤ ꯌꯨꯝꯗ ꯍꯜꯂꯦ ꯑꯁꯤꯅ ꯑꯩ ꯃꯃꯥꯏ ꯄꯤꯝꯄꯜ ꯊꯨꯡꯉꯤꯅ ꯑꯗꯨꯒꯤ ꯃꯃꯥꯏꯗꯣ ꯁꯥꯒꯠꯄ ꯑꯗꯣ ꯏꯁꯤꯡ ꯑꯏꯪꯕ ꯂꯧꯔꯦꯕ ꯑꯗꯨꯅ ꯃꯃꯥꯏ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯖꯧꯗꯣꯔꯦ ꯁꯨꯝ ꯑꯁꯤ ꯍꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯖꯧꯗꯣꯔꯦ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯍꯜꯂꯛꯑꯒꯅꯤ ꯅꯣꯡꯊꯤ ꯃꯪꯕꯗꯣ ꯅꯣꯡ ꯆꯨꯗꯣꯔꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯒꯠꯂꯦ ꯑꯗꯨꯝ ꯉꯥꯛꯇꯪ ꯂꯩꯔꯒ ꯅꯣꯡꯁꯨ ꯑꯗꯨꯝ ꯆꯨꯊꯔꯦ ꯃꯌꯥꯝ ꯑꯁꯤꯅ ꯅꯦꯛꯁ ꯗꯦꯅꯤ ꯑꯗꯣ ꯂꯟꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯉꯥꯔꯤ ꯑꯃ ꯊꯣꯡꯉꯦ ꯑꯗꯨ ꯂꯣꯏꯔꯒ ꯎꯁꯣꯏ ꯑꯃ ꯃꯦꯠꯂꯦ ꯑꯁꯤꯅꯤ ꯃꯌꯥꯝꯁꯤꯅ ꯇꯣꯅꯤꯡꯀꯣꯛꯀ ꯐꯛꯄꯥꯏꯒ ꯎꯁꯣꯏ ꯑꯃꯦꯠꯄꯤꯗ ꯍꯥꯞꯄꯒꯤ ꯀꯨꯏꯔꯦꯕ ꯆꯥꯗꯕ ꯎꯁꯣꯏꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯀꯣ ꯑꯩꯈꯣꯏꯗꯤ ꯎꯁꯣꯏ ꯃꯍꯤꯁꯤꯁꯨ ꯆꯥꯏꯑꯕ ꯆꯥꯛꯀ ꯇꯣꯠꯂꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯜꯂꯒ ꯇꯣꯠꯂꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯩꯅꯕ ꯌꯥꯎꯔꯝꯒꯅꯤ ꯍꯩꯅꯗꯕ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯍꯩꯅꯕ ꯇꯥꯔꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯎꯁꯣꯏ ꯃꯦꯠꯄ ꯂꯣꯏꯔꯦ ꯁꯤꯗ ꯉꯥꯔꯤ ꯊꯣꯡꯕ ꯎꯁꯣꯏ ꯃꯍꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯍꯥꯎꯕꯅꯤ ꯑꯁꯤꯅꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯔꯒꯅꯦ ꯑꯩ ꯀꯩꯅꯣ ꯎꯙꯥꯔꯕꯨꯟ ꯑꯃꯨꯛ ꯊꯣꯛꯎꯔꯦꯕ ꯑꯗꯩ ꯆꯤꯅꯨꯁꯨ ꯇ꯭ꯌꯨꯁꯟ ꯂꯧꯕꯒꯤ ꯑꯗꯨꯝ ꯆꯠꯂꯨꯔꯦ ꯗꯗꯥꯒ ꯑꯗꯨ ꯂꯩꯔꯒ ATM ꯆꯪꯉꯦ ꯕꯖꯥꯔ ꯆꯪꯉꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯥꯏ ꯃꯌꯥꯗ ꯇꯤꯡ ꯊꯣꯛ ꯂꯩꯕ ꯇꯤꯡ ꯑꯒꯣꯟ ꯊꯣꯛꯂꯛꯑꯅꯤ ꯍꯣꯔꯦꯟ ꯐꯔꯦ ꯑꯃꯨꯛꯀ ꯑꯉꯥꯡꯁꯤꯡꯁꯨ ꯉꯁꯤ ꯑꯗꯨꯝ ꯈꯔ ꯉꯟꯅ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯎꯙꯥꯔꯕꯨꯟ ꯆꯠꯀꯅꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯗꯥꯗꯣ ꯀꯩꯅꯣ ꯂꯧꯕ ꯆꯠꯅꯤꯡꯉꯦꯕ ꯂꯥꯟꯊꯣꯏ ꯂꯧꯕꯗꯨ ꯑꯗꯨꯝ ꯑꯩꯁꯨ ꯆꯥꯍꯧꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯩ ꯑꯃꯨꯛ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯔꯛꯀꯦ ꯍꯥꯏꯗꯤ ꯉꯁꯤ ꯏꯟꯖꯥꯡ ꯍꯥꯎꯗꯣꯔꯦꯕ ꯑꯗꯨ
ꯑꯗꯨꯝ ꯀꯩꯀꯩ ꯑꯣꯏꯕ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯃꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯃꯟꯕꯩ ꯊꯥꯖꯟꯈ꯭ꯔꯦ ꯑꯩ ꯀꯥꯛꯐꯩꯒꯤꯁꯦ ꯑꯗꯨꯒꯤ ꯇꯜꯂꯤ ꯆꯠꯄ ꯀꯤ ꯂꯥꯛꯇꯦ ꯐꯝꯅ ꯐꯖꯅ ꯃꯟꯈꯔꯦ ꯍꯧꯖꯤꯛ ꯀꯥꯛꯐꯩ ꯅꯞ ꯇꯥꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯃꯤꯃꯤꯗꯤ ꯆꯥꯔꯣ ꯃꯤꯃꯤꯗꯤ ꯀꯩꯀꯩ ꯍꯥꯞꯇꯣꯏꯅꯣ ꯑꯩ ꯃꯤꯃꯤ ꯊꯨꯒꯥꯏꯕꯤꯔꯒꯦ ꯌꯥꯕꯤꯌꯣ ꯃꯁꯂꯥꯁꯦ ꯌꯥꯝ ꯃꯈꯥꯗ ꯂꯣꯏꯖꯔꯦ 그리고 시카이세 못해도 갈 야니 또 잘. 고비보다 잘 가는 거. 엄마 저기 연가해서. 나와라 거야. 나와라. 나 시래네. 자, mình thắng lạc và đang vào rồi. Hả bà? Ada yang sidai pandaugi tan pipa laini. Numoi kanam ni tabina ina dum tan hobiyawa pandau nungdang na sugar lebani nungdang na tan chai chak chate. Ni tan hobirame dugai di dum da halle. Tan pijara ngatang minjero mangna soto hobri niwa. Sino say barogi chak thin bagi. Ado myam ai ngasai chatpada kai hai bazar chalubada yen leireba do papa gi jen taninga na jen lore do ai thonge tawrambado ta chongno na thongore do myam loreba jen winnerse Lore chappal ka se lekhom do chatpagi chawin jang lore madra khangde ai jen do thong ke taramine ba to pandaugi tan hoda ina lae chawna thongore jen do myam lore beng minarse do me ai jum jarago mo jarage không lên là việc phải cha rồi đấy con cha đi mẹ qua đâu video nằm bắt cao vào đây trong ta là đâu cái này á no no đây là con thấy không con thấy chưa không nhẹ Ado myam aigi khunupto kamai tauge mayam comment ta haibiramo nokti noknang birakano adi ko imanabi singa pungradibo loire hidare nokmnna hidare haitare ado myam ngasi gi sari losinjarage mathang blog to mu thengnarsi bye.